Hi ma'am, ꯑꯩ ꯉꯁꯤꯗꯤ ꯃꯨꯛꯕꯥꯡ ꯑꯃꯃꯨꯛ ꯄꯨꯔꯛꯑꯦ꯫ ꯑꯩꯅ ꯉꯁꯤ ꯆꯥꯖꯗꯣꯏꯁꯦ ꯀꯣꯕꯤ ꯂꯩ ꯊꯣꯡꯕꯅꯤ꯫ ꯁꯤꯗ ꯂꯩꯖꯔꯦ ꯇꯨ ꯀꯣꯕꯤ ꯂꯩ ꯊꯣꯡꯕ ꯉꯥꯒ ꯇꯧꯔꯒ ꯉꯥ ꯍꯥꯏꯗꯤ ꯑꯇꯥꯎꯕ ꯂꯩꯕꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯊꯥꯛꯑꯒ ꯊꯣꯡꯕꯅꯤꯅ꯫ ꯑꯗꯨꯒ ꯁꯤꯗꯩꯁꯤꯗ ꯂꯐꯨ ꯏꯔꯣꯝꯕ ꯈꯔ ꯑꯃ ꯂꯩꯔꯦ꯫ ꯁꯤꯁꯦ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤꯅꯦ ꯇꯦꯅꯧ ꯃꯥꯟꯕꯤꯅꯦ ꯈꯔ ꯑꯃ ꯃꯦꯠꯂꯦ ꯊꯥꯡꯖꯤꯡꯒ ꯇꯧꯔꯒ ꯀꯥꯡꯍꯧ ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯁꯧꯒ꯭ꯔꯤ ꯊꯣꯡꯕ ꯈꯔꯒ ꯂꯩꯔꯦ꯫ ꯆꯥꯕ ꯍꯧꯖꯤꯟꯖꯔꯛꯑꯒꯦꯀꯣ ꯑꯗꯨꯗꯤ ꯁꯧꯒ꯭ꯔꯤꯁꯦ ꯍꯥꯟꯅ ꯆꯥꯒꯦ꯫ ꯑꯍꯥꯟꯕ ꯆꯥꯛꯈꯣꯝ ꯀꯣꯕꯤ ꯂꯩ ꯑꯍꯥꯟꯕ ꯊꯣꯛꯄ ꯀꯣꯕꯤ ꯊꯝꯆꯦꯠꯅ ꯍꯥꯎꯋꯦ꯫ ꯆꯥꯕꯕꯨꯗꯤ ꯁꯤꯒ ꯑꯅꯤꯔꯛ ꯁꯨꯔꯦꯗ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔ ꯃꯥꯜꯂꯦ꯫
ꯀꯜꯂꯦ ꯀꯜꯂꯦ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯁꯤ ꯀꯣꯠꯂꯨꯕꯗꯩ ꯎꯪꯈꯔꯦ ꯏꯟꯖꯥꯡꯒꯤ ꯃꯍꯤ ꯈꯤꯇꯪ ꯂꯦꯝꯃꯦ ꯁꯧꯒ꯭ꯔꯤꯁꯨ ꯈꯤꯇꯪ ꯈꯛ ꯃꯅꯥ ꯑꯅꯤꯃꯨꯈꯛ ꯂꯦꯝꯃꯦ ꯃꯍꯤꯗꯤ ꯂꯣꯏ ꯆꯥꯔꯦ ꯂꯐꯨ ꯏꯔꯣꯝꯕꯒ ꯑꯃꯦꯠꯄꯒ ꯂꯦꯝꯃꯦ ꯑꯩ ꯃꯣꯔꯣꯛ ꯁꯥꯃꯟꯈꯔꯦ ꯆꯥꯕꯁꯨ ꯂꯣꯏꯔꯦ ꯃꯣꯔꯣꯛ ꯁꯥꯕꯁꯨ ꯑꯗꯨꯝ ꯆꯥꯅꯤꯡꯕꯗꯣ ꯑꯣꯏꯕ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯀꯣ ꯕꯥꯏ ꯕꯥꯏ